National Highway 102 Imphal More Lambi ki Kakching Lamkhaidagi Palel Fawbagi Marakta Leiriba Bijoypur Khungi Mapada amadi Unapal Village ke Changfamda Assam Rifles na bunker sajinduna leisinba asina miyamda mipaiba pokhalle haiduna ngasi mashing yamlaba miyamna bunker adu Thugaikhre thomjinkhre Thawdok aduda Assam Rifles na tear gas cell singkaptuna miyam adu tankhaina honabada Miwoi 10 hena Sokle Paw asina hai ngasi ayuk pung 3:30 rom tabada Kakching Lawyai Lambi haina khangnaba Kakchingdagi Palel Fawbagi lambi asida 26 sector Assam Rifles ki kangbuna bunker Sajillakpadagi Kakchinggi miyamna yaningdaba phongdokpaga loinana bunker adu lokthoko haiduna Assam Rifles ka kanna muknaki Assam Rifles ki kangbu aduna Kakching amasung Palel faunabagi asamba lambi oiriba Kakching Lawyai lambi da National Highway 102 Imphal More lambi gi lai mangai chingjindagi chaurakna meter 300 lom Kakching lomda changsillaklaga bunker adu sajilambani Miyamgi irang aduna maram oiraga Assam Rifles na sajilamba bunker adu miyamna lokthokre tungda miyam aduna Kakching lamkhaida tholaktuna National Highway 102 Imphal More lambigi Bijoypur Khungi Mapada amadi Unapal Village ki Mapada bunker sing sajinduna Assam Rifles sing laisiliba adusu lokthokadabani haina khongjang changsinki Miyam aduna Kakchinggi DC amadi SP unanaba hotnaki DCD unaba fangkide SP ga unaduna miyamgi apamba sing phongdokpaga loinana memorandum amasu pesinki SP nasu miyam aduda memorandum gi waro sing thabak oina onthoknaba hotnage haibagi thajabasu piraki haire Adumakpu Kakching khakta natana tongan ba khunsingdagi su miyam ama Kakching lamkhai tamna laktuna khongjang aduda yauselakkibaga loinana miyam aduna Bijoypur khun tamna khongna chatuna Assam Rifles singna sajiliba bunker sing lokthokadabani mafam asida state force sing thamgadabani haina khongjang changsinki Miyam adubu thingnaba Assam Rifles singna yotli tara sing tingduna thambaga loinana mafam aduda miyam adu changlaktanaba akanba wafam sing thamki Go back Assam Rifles haiba kholauga loinana miyam aduna Assam Rifles ki bunker sing lokthoknaba changsilakpadagi miyam adubu tear gas cell sing kaptuna tankhaiki Thawdok aduda Miwoi 10 hena asokapan nangki adumakpu miyam adu kaiduna chenabagi muhutta hena changsilakpadagi ching mathaktagi nongmai round kaya marumsu kapthoraki tungda Irang thokliba mafam aduda Kakching District Police ki SP Vikramjit aluchingba police team ama laktuna miyam aduga wari sananaba hotnaki tungda miyam adugi maraktagi nupi manga amadi langsai thauna Kakchinggi Miwoi ama punna Miwoi 3 kausinduna Kakchinggi SP amadi irang thokpam aduda lakiba Assam Rifles ki brigadier ama yauna wari sanaki Wari sanaba aduda miyamna thamlakpa wafam sing taraba matungda SP Thobal Vikramjitna mafam asidagi Assam Rifles sing amadi bunker sing lokthokpa haibasi che chang tharaba matungda tapna lokthokadabani oiba maramna ngasidagi Assam Rifles singna leiba mafam asida AR sing lokthoktriba fawba state ka punna leiminaragani aduga Unapal Village ki mapada sariba adusu lokthoknaba tawrage haina miyamda thajaba piki adumakpu miyam aduna SP gi wafam adu taraba tungda madu yaba ngamloi mafam asidagi Assam Rifles sing lokthokadabani aduga state force sing thamgadabani haina lausilaktuna ngasidagi state force sing su mafam asida lengdana leibiu miyamsu mafam asidagi Assam Rifles sing lokthoktriba fawba hallaroi haiduna National Highway gi mayaida famjinduna leiki Presna athengbada fangba pawda mafam aduda state force sing su leiduna makhoi mathok tawba ubadagi lambida famjinduna leiramba miyam adu tapna handoknarakhi hairi Aduh, aku ini sih tadi nasi nong makak laku dah, kerja bagi tiap gas. Aduh, sih yang sama aku yang mana aku punya bayi. Aduh, sama aku punya laku ini ni kakak. Nasi sih kau ngan ba yuk ay tare pung 3:30 rom tarakpa matamda koi Kakching dagina palian phawbugi marakda leriba Lawyai lambi na khangnaba lambi sigya oil pump amkale oil pump me asa koi Assam Rifles singi bunker am sajal saba horakpadagi koi Kakchinggi masing yamlo miyamna yukta koi
ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯕꯪꯀꯔꯁꯤꯡ ꯑꯗꯨ ꯁꯤꯗꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯕꯪꯀꯔꯗꯨ ꯂꯧꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯤꯇꯤꯡ ꯇꯧꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯟꯅꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯡ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗꯒꯤ ꯑꯃꯗꯤ ꯃꯤꯁꯤꯡ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯇꯔꯨꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤꯅ ꯄꯂꯦꯟ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯕꯤꯖꯣꯏꯄꯨꯔ ꯍꯥꯏꯅ ꯈꯪꯅꯕ ꯁꯤꯒꯤ ꯃꯄꯥ ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯐꯜꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯍꯟꯗꯣꯛꯊꯣꯛ ꯑꯃꯗꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯌꯥꯝꯅꯤ ꯑꯗꯣ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯥꯏꯐꯜꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏ ꯆꯪꯉꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯉꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯁ ꯒ꯭ꯌꯥꯁꯁꯤꯡ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯇꯟꯈꯥꯏꯕꯁꯤꯡ ꯇꯟꯈꯥꯏꯕ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ SP ꯅꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯁꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡꯁꯤꯕꯨ ꯂꯨꯆꯤꯡꯉꯛꯏꯕ ꯏꯃꯥ ꯅꯨꯄꯤ 5 ꯈꯟꯒꯠꯇꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯕꯪꯀꯔ ꯁꯤꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯄꯨꯟꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯐꯜꯁꯤꯡꯒꯤꯁꯨ ꯃꯣꯏꯒ ꯍꯧꯖꯤꯛꯃꯛ ꯍꯟꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯁꯨ ꯁꯤ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯍꯟꯈꯤꯅꯕꯒꯤ ꯍꯥꯏꯕ ꯐꯤꯕꯝꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯗ ꯄꯥꯎ ꯇꯝꯕ ꯃꯇꯨꯡ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯅꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯝꯖꯔꯤꯕ ꯔꯕꯤ ꯇꯈꯦꯜꯂꯝꯕꯝ ꯕꯤꯖꯣꯏꯄꯨꯔ